Imphal Dimapur amadi Imphal Jiribam lambida free movement yahanba kilometre chahunga marifut taranipan shangba Indo Myanmar Border athubada fencing ki thabak loishinba Manipur da NRC mapung phana chatnahanba amadi internally displaced person IDPs lishing humfumanga ki tangdangba leipham leingak na shinbiduna tana leihanba haibada impham oiba memorandum ama tha asigi tara Manipur Democratic Alliance MDA na Union Home Minister Amit Shah Da Pisinkhre athuba matamda National Highway singda ahenba Central Force sing deploy tawduna free movement yahanba thorang paikat piyo haina MDA gi Convenor M Tombi na leingak ki pukning chingsilakli hiramasiga mari leinana ngasi babuparada leiba Chief Sena gi office ta pangthokiba paugi mifam amada wafam asi fongdokladuna mahakna hai mamang chahi gi May 3 dagi horakhiba irang asina maram oiraga tampakta khundariba maitei singna chingi lambida chathok chasin tawbada khudong chadaba kaya ama mayongnaduna lakli mapan lamda athu akai gi thabak ama chatpa matamda makha lambida chatpa yadabadagi aeroplane da chatnari adubu lairaba imung ama oiragadi aeroplane gi bhara puthokpa ngamdaduna chatpa ngamdaba yaudaba nate khudong chadaba sing asigi yengbiraga paliba leingak asina Central Force sing ching lambi singda deploy tawbiduna free movement yanaba thoksil paikhat piu Lan asi loisina bada center amadi state lengang na paikhalakpa khongthang pumnamak Manipur Democratic Alliance MDA na angamba mateng pangani Lan asigi warisin ama purakpadi miyam pumnamak na pamnaramgani adubo Manipur machet tana thugairaga warisin purakpadi kanana su yaba ngamloi Chief Minister lokthoklaga lengak asi thugairaga tangdu leitaba halakadaba leite hojik leibaki oiriba fibam asida politics tongnabagi matam nate aikoi amata oina punsinduna Manipur kanba haiba wakalon asida khong thangjin minasi haina mahakna makatana fongdokhi Leiba khoi airway gi leiba se khoi Imphal Delhi Bombay Kalta Guwahati na singbada makhada satpa yadrabnina mathakta chalabnina passenger singsida mayam dagi toktopa specials akhoi gi kainoma fare ma masi saruk hum thopui ama khatang lobinana ba ai chithi jarame aduga loina akhoi gi by road to su khoi gi nomu gi changdram yadro pot puna mak pure ibse masai sida akhoi gi ain na yadaba misingna akhoi gi wana hing tumdana gari thorga Manipur miyam gi sanana ba thaknana ba adagi puraiba pot punamak saisda illegal taxes lawriba mayam singse asi una thadokpi bese madu tawbigano ngamoidorga surrender tawbiyoba center mi state government ngamoido magai surrender tawbiyoba akhoi aina yawongda akhoi Manipur gi miyam lei akhoi thenage